ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯃꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯔꯚꯤꯁ ꯇꯧꯕ ꯀꯨꯀꯤꯁꯤꯡ ꯃꯩꯇꯩ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯕꯛ ꯇꯧꯕ ꯆꯪꯒꯅꯨ ꯍꯥꯏꯅ ꯀꯨꯀꯤꯖ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯇꯥꯡꯈꯨꯜꯒ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄꯗ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠ ꯊꯥꯔꯛꯄꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯄꯦꯟꯗꯗꯨꯅ ꯇꯥꯡꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯀꯨꯀꯤꯅ ꯇꯥꯡꯈꯨꯜ ꯑꯃ ꯐꯨꯔꯛꯄꯗꯒꯤ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤꯁꯤꯡꯅ ꯇꯥꯡꯈꯨꯜ ꯅꯍꯥ ꯑꯃ ꯐꯨꯔꯛꯄꯒꯤ ꯋꯥꯍꯧꯗ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕꯗ ꯇꯥꯡꯈꯨꯜ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯨ ꯉꯥꯎꯔꯒ ꯐꯨꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛꯇ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ A.S. ꯁ꯭ꯇꯔꯂꯤꯡ ꯑꯄꯣꯛꯄ A.S. ꯄꯥꯎꯁꯦꯝ ꯀꯧꯕ ꯅꯍꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯂꯨꯞꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ KSO ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯁꯣꯛꯂꯕ ꯅꯍꯥ ꯑꯁꯤꯒꯤ ꯃꯆꯦ ꯑꯃꯁꯨꯡ ꯃꯌꯥꯝꯕꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖꯀꯤ ꯆꯤꯐ ꯍꯦꯝꯈꯣꯊꯥꯡ ꯚꯥꯏꯇꯦꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯀꯁꯇꯃꯔꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯚꯤꯛꯇꯤꯝꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯂꯥꯛꯇꯕꯗꯒꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨ ꯐꯝꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯨꯠ ꯁꯤꯀꯤꯕꯨꯡ ꯚꯤꯂꯦꯖꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯚꯤꯂꯦꯖꯔꯁꯤꯡ ꯍꯧꯔꯛꯇꯨꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯒꯤ ꯆꯤꯐꯀꯤ ꯌꯨꯝꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯄꯨꯂꯤꯁ ꯂꯥꯛꯂꯕꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯤꯀꯤꯕꯨꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯒꯤ ꯌꯨꯝꯗ ꯊꯨꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯃꯈꯣꯏꯅ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯝꯗꯥꯏꯗꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ 8 ꯂꯣꯝ ꯀꯥꯞꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯄꯤꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ꯫ MLA ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁꯇ ꯗꯤꯜꯂꯤ ꯆꯠꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯎꯅꯈ꯭ꯔꯦ꯫ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯥꯟꯂꯣꯟ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯔꯛꯈ꯭ꯔꯦ꯫ BJPꯒꯤ MLA ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯇꯝ ꯈꯔ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ MLA ꯑꯁꯤꯕꯨ ꯗꯤꯜꯂꯤꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯑꯦꯌꯔꯄꯣꯔꯠꯇ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃ ꯉꯥꯏꯔꯒ ꯂꯩꯈꯤ꯫ ꯊꯨꯅ ꯌꯥꯡꯅ MLA ꯚꯥꯜꯇꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯧꯔꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯦꯌꯔꯄꯣꯔꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁꯇ ꯄꯨꯈꯠꯇ꯭ꯔꯤꯉꯩꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ MLA ꯑꯁꯤꯒ ꯑꯦꯝꯕꯨꯂꯦꯟꯁꯇ ꯌꯥꯝꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯍꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯐꯧꯖꯥꯈꯥꯏ ꯏꯈꯥꯏꯗ ꯊꯥꯡꯒ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯁꯅꯥꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔ ꯉꯥꯏꯗꯨꯅ ꯂꯩꯍꯟꯈꯤ꯫ MLA ꯑꯅꯤ ꯑꯁꯤꯅ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯗꯕ ꯀꯥꯡꯕꯨ ꯑꯃꯅ ꯔꯤꯝꯁ ꯔꯣꯗꯇ ꯇꯝꯊꯤꯅ ꯐꯨꯕꯗꯒꯤ MLA ꯑꯁꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯦꯌꯔ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯡꯗꯨꯅ ꯗꯤꯜꯂꯤꯗ ꯄꯨꯔꯒ ꯂꯥꯌꯦꯡ ꯆꯠꯊꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯂꯥꯌꯦꯡꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯐꯔꯛꯇꯨꯅ ꯃꯌꯨꯝ ꯐꯦꯔꯖꯣꯜꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩꯒ ꯈꯠꯅꯗꯅꯕ ꯑꯃꯁꯨꯡ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕ ꯋꯥꯐꯝ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤꯕꯅꯤ꯫ MLA ꯑꯁꯤꯕꯨ ꯉꯁꯤ ꯅꯨꯡꯊꯤꯜ ꯐꯧꯖꯥꯈꯥꯏ ꯏꯈꯥꯏꯗꯒꯤ ꯑꯣꯛꯇꯨꯅ ꯄꯨꯔꯛꯄꯗ ꯌꯥꯎꯈꯤꯕ MLA ꯇꯣꯡꯕ꯭ꯔꯝ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯂꯩꯔꯛꯄꯗꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯚꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯇ ꯂꯥꯌꯦꯡꯕ ꯆꯠꯈꯤꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯪꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯕꯅꯤ꯫
tongan tonba furupki miyoising saruk yaduna assembly mifam pangtokhiba adu mahusagi phibam hanjilakpagi maru oiba kudam oina lawba yai haina phongdoki. Indian Security Force amadi Kuki militant singa puna thabak tawminai haibadu taklei. Ngarang leimakhongda Nipan Suba Gorkha Regiment na sathakiba thawong adu yamna lujadaba amadi wakal yaudaba matau aduna India gi Security Force amadi Kuki militant singa thabak tawminai haiba taklei haina Committee on Protection of Indigenous Peoples Ancestral Land Kopipal na yaningdaba phongdorakle. Ngarang Kopipal gi media cell na thadorkiba serol amada ngarang nungtil pung 12:30 taba matamda naga masa sing search tagi mayumda halakpa matamda singmang leimakongda Kuki militant singna mafam aduda leiba Nipan Suba Gorkha Regiment personnel singa maram sadana khamlaga miyamda hangkhibu wahang amadi wahiwata yamna fajade duty toriba security personnel singna naga masa singda makoi get hangba ngamlaroi Kuki leader singdagi order leite haibase laibak thibani hairi zerol asina makatana wafam asina Indian Security Force singi constitutional mandate integrity amadi naturality kalaida sakhrabage haina hanglakli naga singna sathok sasen tawbada apunma piriba Kuki singi mathakta thabak lakhotpagi mahutta hena dom Kuki militant singda support piduna militant singna misam miyamda makoina semba buffer zone gi marumda terrorize tawhonduna leiri asigumba security force oiraga unconstitutional oiba maset tanaba insinba manba thawong asi laiba asida lariba citizens singna condemn tawpham thoi maramaduna Committee on Protection of Indigenous Peoples Ancestral Land Kopipalna athuba matamda singkhong chingada lariba Kuki militant sing asigi mathakta lakhotpam thokpa action lakhot piyu loinana lamdam asida rules of law lay haiba asengbu wayel lay India asi constitution na konba mafamni haibu uthok piyu haina serol asina appeal tawrakle miyamge aningba thungani hairabadi MLA dagi resign tawgani haina MLA paulelal hauketna phongdorakle Manipur lengakta sagoliba Kukizo MLA ahum natana lemoriba MLA taret nadi miyambu betray tawba leite miyamge aningba thungani hairabadi MLA dagi resign tawgani haina Saikot Assembly constituency ge MLA paulelal hauketna phongdokre Susampurgi B Bengnomda Mahaku Taramna Opagi Thoramga Mari Lenana The Hills Journal na hangba wahangi pakumda MLA Paulelal Haukipna Mathaki wapam asi phongdokladuna mahakna hai MLA ahumgi wapam di khangde adubu leihoriba Kukizo MLA makoi taret ki oinadi Kukizo miyamna laukibu warepta aduma khongpham set na leple aikoina miyambu thawoidaba amadi thajaba mahan kiba leite MLA ama oina tungda kari karamba thabaksing tawge khalibage haina hangba wahangi pakumda mahakna hai Government sembada yauba Party of Government haibasiga MLA ama oina leiba ani asi yamna khetnai MLA haibasi miyamgi mihut ama oina miyamgi damak thabak tawbani aduga lengakta minister ama natraga karigumba position ama paikhraba haibasidi lengaki agenda solve tawnaba aron mangakani haina wasak lawkhrabani legislature ama haibasi matam pumbada lengaki policy gi matangda wahang tawba ngami maramdi miyamna khanba mihut ama oibanina Loinana MLA famdagi resign tawnimbagi apamba leibra haina hangba wahangi pakumda MLA Paulelal haukipna hai wapam asigi matangda makoi MLA taret kupna khanagani karigumba miyamgi apamba thungani hairabadi MLA famdagi resign tarokpa yai haina phongdokhi Border pillar anigi manakta motar amasung IED ani leirambadagi pokai hankre Police control room na ngarang numidang thorokpa serol amada Technopol district ke More police station koliba Indo Myanmar ngamkhai faringi border pillar number 72 amasung 73 ga nakna leiba yangobungi mapam amada security force na motor cell amasung improvised explosive device IED ani ngarang tenakre haidi security force na motor sing amasung IED sing adu phangliba mapam sing aduda mi saondana bomb disposal team galonena pokayan kre haidi Panbe abadi numit kharani ki mamangda su laiba ani ki ngamkhoi paringde yongliba border pillar singe manakta improvised explosive device IED taragani pal lerambadage security force na bomb expert single lonena mi so ondana pokai hankibat laikhrabani hairi Russia gi University hostel da Indian mari thang thinbadage sokle Russia gi Bashkortostan Republic da laiba University amagi hostel da thokpa thangna thinabagi thodokta India masa mari yauna atopa kayamarum aso apan nangle haina Indian embassy na phongdokre social media platform X ta thagalakpa warol amada embassy na hai
Laibok tiba thawdok amada India masa mari yauna miyoy kaya marom aso apan nanghanbagi pau phanglei soklaba mahiroisingda mathau taba mateng pangnaba thorang lokotpa hore embassy na mari lainaba authorities singa pau phaunaduna soklaba India masa sing adugi mateng pangnaba honari report amana hai sahi nauriba miyoy amana Baskir State Medical University ge dormitory da changlaga mafam aduda lairamba mahiroisingda thana thinkhibani miyoy adubu fana bohonaruba police officer anisu aso apan nangki Hauzik faubagi oina aso opan nang laba miyoy singi maming matana singba authorities singna official oina phongdorokpa dilaitri hairi